Hi Hi guys, ma'am. ꯉꯁꯤ ꯑꯩꯈꯣꯏ ꯃꯦꯒꯤ ꯑꯣꯏꯅ ꯇꯧꯔ ꯄꯨꯔꯦ ꯑꯗꯨꯒ ꯑꯩ ꯍꯣꯝꯃꯦꯗ Maggi ꯐ꯭ꯔꯥꯏꯗ ꯆꯤꯀꯟ mukbang ꯑꯗꯨꯒꯤ homemade fried chicken ꯂꯩꯔꯦ ꯑꯩꯅ ꯁꯦꯝꯖꯕ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯕ ꯑꯣꯏꯅ ꯑꯗꯩ ꯉꯁꯤꯁꯤꯗꯤ ꯆꯦꯂꯦꯟꯖ ꯚꯤꯗꯤꯑꯣ ꯅꯠꯇꯦ ꯁꯨꯝ ꯃꯨꯛꯕꯥꯡ ꯑꯗꯨꯝ ꯑꯣꯏꯅ ꯅꯣꯔꯃꯦꯂꯤ ꯇꯧꯔꯤꯅꯤ ꯀꯨꯛꯄꯅꯤ ꯍꯧꯔꯁꯤ ꯑꯣꯀꯦ ꯐꯥꯔꯁ ꯕꯥꯏ ꯆꯤꯛꯀꯟꯁꯦ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ ꯁꯤꯗ ꯁꯣꯁ ꯂꯩꯔꯦ ꯌꯥꯝ ꯀ꯭ꯔꯤꯁꯄꯤ ꯑꯣꯏ ꯐꯖꯅ ꯃꯨꯜꯂꯦ ꯄꯔꯐꯦꯛꯅꯤꯅ ꯍꯥꯎꯋꯤ It's perfect guys. I was not expecting this to be so good ꯌꯥꯝ ꯍꯥꯏꯗꯤ ꯖꯨꯁꯤꯁꯨ ꯑꯣꯏꯔꯦ ꯑꯗꯩ ꯃꯄꯥꯟꯗꯤ ꯀ꯭ꯔꯤꯁꯄꯤꯁꯨ ꯑꯣꯏꯔꯦ ꯍꯥꯎꯋꯤ ꯌꯥꯝ ꯐꯖꯅ ꯍꯥꯎꯋꯤ ꯍꯥꯏꯗꯤ It's perfectly cooked guys. ꯌꯥꯝ ꯁꯤꯝꯄꯜ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁꯇ ꯁꯦꯝꯕꯅꯤ ꯑꯗꯨꯁꯨ ꯍꯥꯎꯋꯤ
You need to look big rice. Bombshell. Some sort of loizo. Ngamaray puk thalle. You need some. 진짜 토나. I'm full. Perfect. Dili ma'am. Masang am there. Ai lo re. Madang jalo silasi. Pisama le me dagi edi puk thalle duna si chang indre ko na sum chang ani lo sengani. To jiti ti madang jalo silasi. Adu ma'am. Bye.